The Corporal Army number 1483 Mahakna Maru Ahunga Luinana .32 ge revolver Amaloina Rake. Pina now best number Kuntramathoi Mahakna Lethot Nongmay Ama Maru Amaloina Rake. Simon Cookie best number Taranithoi Mahakna Maru Taranithoi Yauba AK-47 ge magazine Amaloina Rake. Pripaki Mue Aduna Ngamjaba best number Nipan Mahakna Chinese hand grenade Amaloina Rake. PLA Gimui Aduna Sergeant Major Nelun Haukip Army number 195 Mahakna Marutara Yaubat 9mm pistol Amaloina Rake. DIG na surrender Taroklaba Kader Singbu Taram na Opagaloina na Santigi Lambida Halakpada Apen Mafungduke. We expect that having decided to come back to the mainstream of life, they would make a responsible citizen of a country. They would improve their personal life, they'll improve their family lives, and they will improve the society as a whole. I pray God that He may give them strength to fulfill their promises to have come back to the mainstream of life. Council of Higher Secondary Education Manipur na Loba Class 12 ki parikya hayeng dagi hauraga Mars ki tangtara mga fawo chatharagani. Parikya sida punna mahiroi lising kunithoi chatruk humbudrani thoi na saruk yagani. Masigi manungda art stream da lising mga chatruk kulumdoi, science stream da mahiroi lising tara taruk, chamanga yangkai mga amade commerce stream da chamri marfudra marina parikya thagadore. Center punna yangkai mapanda parikya pangtukadore. Masida Council ki Center Kunmanga Amade Private ke Center Kuntramari ne. Parikya si ningtina pangthok na ba Council ge Flying Squad nifuni thoina koina chatuni yangsingane. Amarom da Council na loba Class 11 ki parikya lagliba February ki tang tara Nepal dage Mars ki tang kunipan fawa chatharagane. Masida punna mahiroi lising kunithoi chama kuntrani thoina saruk yaduna institution chama ga nifu tarukta parikya pangthokane. Mahiroi singi yamna maru oiba parikya ani asigi yenglaga kanagumba club sangstan amatana general strike amade banna chingba tawdana ba council gi chairman Dr. Hamom Nabana appeal tawrakle. Parikya si niyom chumna pangthokna ba tongan ba civil society organization satra gi organization mama mapa amade miyamna mateng pangbiu haire. Mitai singbu naga singi yekna bani haina kaidawnungda haikibalaite. Naga singi yekna bade Manipur gi Chief Minister o Ibobina number 1 ne haina Nagaland gi CM Nephew Rio na fungdukre. Hiram sida reporter ma. Wapam singasi ngarang Tamenglong district ki Indriyanglong da pangthokpa luingaini lisingani subna tamari gi thoramda Nephew Rio na fungdukibani. Manipur Sarkar gi Minister amata yaudna United Naga Council na sinduna pangthokkiba thoramadda Nagaland gi Planning and Mining Minister TR Jiliang, Education Minister CM Chang amadi UNC gi President L Adani na chingba luchingba kya susarugya ke. Nephew Rio na makatana fongdokibada Naga singi mahimarong hunbagi kumai asi Naga singi oinadi culture amadi tradition da yamna maruoi. Maitai singasi aikoi gi yumlo nabani afaba yumlo naba oiduna lemina kigani. Manipur da maitai singna lairiba maong asigumna Naga singna su lainana ba miyam gi pungning singsin ki. Chief Minister Oibo BSC Mikhal gi campaign matamda Naga singi yengnaba number 1 ni haibu wapam thammaga loinana ngasi phawba Naga singasi education amadi atai hiram kya da sotaduna lairi phongdoki. Unless we unite, be undergrounds, be overgrounds, be Naga nationalist or be the state government, unless we unite, we have no future. Though we are in different administrative zones, we have to emotionally integrate politically, socially, culturally, and our activities. I never say that Meiteis are our enemy number 1. Meiteis, they are our neighbors. We will remain good neighbors. We have no hatred against them. But as neighbors, if you are surviving, you must allow me also to survive as a people. Then only coexistence and peaceful remains. If it's a hurt, Ibobi, well, I'm sorry about it. But
he should also realize to allow my people, Naga people in Manipur, to survive like the Meiteis. That is my request. United Naga Council ki President L. Adanina Luingai ni kumai pangtokpa asina Naga singi marakta santi puraknaba amadi gyan tanadaba kaya lairabasu wari sanaduna taisinaba changi haiba wafam thamki Bharat Sarkar amadi Manipur Sarkar yauna Naga isugi wari sanariba se round tarerak sukre adubu waroisin purakpa ngamdre Naga singi sentiment khangna Bharat Sarkar na Indo Naga isu asi yariba makai thuna waroisin purakadabani haiba wafam phongdoki We have always maintained that we are not communal and that we respect the culture, identity and aspirations of other communities, just as we wish that ours is respected. We have no agenda other than to pursue our quest for political empowerment that is due to one and all in democracy. In pursuing what is our due, we do not intend to deprive anybody, any community of their due share or space. By respecting the history, aspirations, identity, way of life, the land and resources of each other, we can live in peace and in good neighborliness with each other. Garang pangtokiba luingai nigi mapung oiba saktamdi maiba chingduna mai hoba thainagi pungjau thinba san makok chongba tribal singi mausagi sei sakpa amadi jagoi sabana oiki loinana mai marong fazana hor nabagi damakta su thongni rol pangtoki ISTV paugi damak NG sanjoi ga loinana Naurebam Phillips Tamenglong Miyamna thau phangdabagi awaba mayoknariba se koknanaba hayeng ayuk pung taruk-tagi oil depot-dagi thau chingthok hananaba akanaba thaurang ama laukhatle haina Consumer Affairs ke Director Mutum Yai School na phongdokle Khuyathongda leiba PCTC da pangthokpa pawmisinga unabada Yai School na ngasi nongmaijing oirabasu PCTC na numidang wairam pung 5 makai fawba miyamda thau pike nongmagi tangai fadaba thau di watanaba pigani adubu yumda paisilnanabagi damak thau piba ngamloi Isa isagi khaktada darkar oiba thau hanbiu hayeng Imphal gi tongan ba mafam singda thau pigani haike mayamna ni pani ka sulaite hayeng jum ho sabunna Imphal gi mafam singda oi thau pijagani adunga sidhi no majing oibagi driver sing su thau tengi thori ba driver sing si mayum na thasana gi badana hayeng si koi singmairong gi bol depot gi pungtruk tagi thau gi gari sing thoalaga Mafamsing Tana, Yamdra Puntre, Nipan Swidagi, Mayana Top, Naba, we want to Mayam buying a casualty. Love you, Nipaning a casualty. Yum the patient, somebody, and every help you, Isagi Garita, Narkala, happy you. Chairak sida miyam na thau gi awaba mayok na ribasi koknana ba All Manipur Petroleum Tankers Driver Union na sigi makhada leiba driver sing hayeng ayuk pung mga taba matamda ISBT parking da report tawrana ba khangale mahusa pung mapan makhai da report tawbagi matam adu miyam da nga na thau piba ngamna na ba thawranga si packet pani hare Pongmi Aribam Dananjoy Elias Chawbagi Thangmiban Laurung Pure Lekai da leiba yumgi thongalda ngarang numidang pung 3 ka minute mangarom tarakpa aduwaida sakang da ba miyoy karana nongmay round anirong kapsilam le hare ISTV na phangba pawgi matung ina nongmay kapsilam liba miyoy sing adu gari achoba amada laglaga thawong asi chatharambani hare Imphal Free Press ki Pongmi A Chawbagi Thangmiban Laurung Pure Lekai da leiba yumgi thongalda ngarang numidang nongmay kapsilamba adu hawkiba tang tarada mahakpu phurakhiba IRB gi Havildar Majibur Rahman Jenaramba yabagi chingnaba lei haina amjugi President Wangkhemcha Samjaina phongdokle Manipur Press Club ta pangthokpa pawgi mifam amada President na makha taraduna chawbu tamthina phurakpa khak natana thodok asigi matangda Haidok labadi hat kani haiduna kihalakhiba IRB suspend tawba natana karisu thabok lokatre Indian Journalist Union nasu maralaiba personal cherak pinaba Chief Minister da taksilak palaikre adubu suspend tawkhibagi copy fawba union da ngasi fawbu pirakte Oregliba phibam asi yenglaga hayeng ayuk pung 13 taba matamda union gi general body mifam ama pangthoklaba matung makha taba khongjang gi matangda khanaragani hare IRB haibida bana pure la le kha kana do aram du bu bono ka tham ba kana
ai ni tu na wai ni da chathali hai da na aja na jam kari ni मंत्री वगैरह पुलिस वगैरह कोई चेक पाम तो मैं मंत्री को मेंबर कोई समरी लेगी से सब का कुछ नहीं कोई या मैं को कोई तो नहीं पौनी ना सेरे ना पूरी में से आई नु तुंग ना सेरा पिरे आई नु ओम तो बुद्धि अदर हदक्ति सुया या रो चावबु अहानबा IRB की कांगबुना तमथिना फोखिबा अमदि मीडियाबु इकाई खुमनदबगी थौदोक अदुबु मोरे वर्किंग जर्नलिस्ट यूनियन ना यानिंगदबा फुंगदोकले Manipur government na general personnel gi mathakta matik saba ain gi oiba cherak pigadabani loinana amjuna changsilak pa khongjangda more gi journalist union na su sawat kani haire Travel Research Institute ke sponsor makhada Chothe Ethnological Museum and Cultural Research Center amasung Lamlang Hupi Chothe Lin Committee na sinduna tha sigi taradagi chatharaki ba Chothe tribe ke Inampai Lin Festival Bisnupur Ward number 13 da laiba Lamlang Hupi de losin kre Thoramasida Travel Research Institute ke Museum Keeper Dr. K. Santibala Institute Asigi Assistant Private Secretary K. S. Bijoy Chothe Ethnological Museum and Cultural Research Center ke President M. Kundo Susarugya ke Festival asi maru oina Chothe Furup ki Laitin ki Thoram Singh Yokhatnanaba Pandamda Pangthokpani Democratic Students Alliance of Manipur Desamgi ing solutiongani taramangagi naungna thaupugadaba thaumi nifutaret ngasi sana konunggi khwailakpa thoksom ibungo halna utra sanglenda kathokpaga loinana thabak taunabagi damak wasak lokre Thoramasida angom ningthau angom amubi ahalup lakpa chongtham rajen amasung sanglakpa laurembam ajit su sarugya ke Nauna thaupugadaba thaumi singi marakta President oina Moirangthem angamba maitei Vice President oina A Thoithoi Secretary General oina Pukhrambam Prem Chana chingba yaure Naha Sindam Sang Thawal Khetri Lekai gi anoba website amanga si hangdukre Thoramasida Thawal Municipal Council Ward number 3 gi member P Joteshwar Huritek Thawal gi coordinator AK Bisorje Susarukya ke Thoramasigi sarukam oina school asigi mithoi mihelaba mahiroi amade afaba oja amade guardian singda kudolpot piduna pukning thawat ke mahiroi singna nat ki oiba thoram kaya su utke Delhi da awang nongpoki miyoi sing phu bachaiba hat pana chingba kaya tawrakliba ase yamna haksinba crime nate Family matter ni haina Chief Minister o ibobina media da phongdokhiba wafam awang nongpoki miyam da lale haijagadabani haina BJP Manipur Pradesh na dabi tawre Nitaiba Sutekla Iba Party Sigi Office ta Pangtok Pa Pau Gimi Pam Amada Party ki Wangang Loi SDK na Handak Awang Nongpoki Miyoi Singda Target Taurak Pa Ase Yamna Laibak Thibane Thawng Ase Party na Haksin Lawe Asigumba Chiraba Tanfam Asida Isu Ase Parliament ta Pukhatlingai Chief Minister na Wafam Ase Serious na Te Haiba Ase Yamna Laibak Thibane Laibaki Luchingba Amana Asigumba Daita Yaudaba Wafam Phongdok Pa Ase Yaningde CM ki wafam adu awang nongpoki miyambo Bharat ki miyamna lanna ukina ba hotnabane Chief Minister o ibobina awang nongpoki miyamda lale haijagadabane Honorable Chief Minister na asing wafam ase amna serious crime nate mase family matters ni haidana yamna dai yaudaba statement kharapi rubase mase BJP Manipur Pradesh na strongest term the condemned Tauri minor girl Marit Torboki case found with a serious crime nati Hairagadi family matters ni Hairagadi Honorable Chief Minister na law river serious crime interpretation se koi bhagtate aduna BJP Manipur Pradesh na asugumba dai yaudaba wafam asiki tamakta Honorable Chief Minister CEO bina Nordiski Prasashinga Lale Hajagadabani Hanagi Minister Salam Iboholna Hiramasigi Matangda Party ki oiba lokhatpam thokpasing lokhatnaba khonare Rajya Sabha amasung Lok Sabha da Party ki luchingba puthoknabagi matangda kupna khanare Amaromda Paumi Chawbagi yumda nongmai kapsilamba thawng ase party na yaningde haike The matter to be raised in the both houses Lok Sabha and Rajya Sabha admani koi preparation the very Mahiroi Singi Parikya ki yengduna achumgi economic blockade handopiu haina MPP na appeal tawrakle appeal ase ngasi MPP ki office ta pangthokpa paugi mifam amada party ki president and sabakira na tawkhibane magna makhatana Delhi da Arunachal Pradesh ki Tania kauba nupamacha ama hatkibagi thaudok adu Delhi da phongba pause amada Chief Minister o ibobina haksin ba crime nate haina phongdokhiba adu yaningde haike
Indira Gandhi National Tribal University sigiji full fledged university to ontok pi habani sidagi hena maram chab leitre Manipur da pikla bai koi state Manipur da sigumba full fledged oiba university ma tam bai je makoi kaktagi nate Manipur da leri bai koi khodi mangna community koi kuna mangna kudong chaba logodul bani sigumba full fledged ohelu haiba sida ekoi support tawi aduna sigumba matik chaba singidi Manipur sarkar na yamna thuna wari sabiraga sumba makoi ki demand je PB Kiba. Aduga athu matamda haribi economic blockade se wari sanaraga hantuhanba masi koi Manipur sarkar da appeal tawjari. Deputy Speaker Preso Simrena High Crate. Aikoi masel toina unabana apun bagi saktam sagat pada achabu mating oigani. Lamdam sida lairiba mipung khudibak amattani haiba wakhalol kauroi dabani. Ngasi Ukrul District ki manung channa nongdam tangkul khulda lagliba February kundagi kunmari fawa numit mangani chathagadaba tangkul naga Baptist Convention gi quadrennial convention gi sem sariba asigi yengsinba khongsat amada wafamasi fongrokibani. Khongjada sida Parliamentary Secretary Victor Kaising, MLA Yamthang Hauke, IFCD gi official kaya suloina ke. Presona makha taraduna chahi mari leiraga pangthokpa convention asida Manipur gi Governor, Chief Minister amade Deputy Chief Minister su saruk yagane. Convention asina aikoi masel gi marakta hena nungsinaba puraknaba paujel ama pigani haike. West East South ki loina lagatoba aduga missionary issue foreign tagi America tagi aduga England tagi Africa tagi India all over India tagi issue afa missionary issue laga masida wanganga dobnina masi preparation si fajahan dabiyate haina koi misi inspection lakpani Tangkul Naga Baptist Convention gi mihut amana Manipur gi lairiba Tangkul Church Chama Yankai Rongi apun bamioi lising tararom na thoromasida saruk yagane convention asi handaki oina nongdam Tangkul da tabani fongdoke Tangkul gi khakta nataba Ukrul district gi khakta nat Manipur apum budusu kogi nungsi chana na duga shanti se leibang amningai haibo hona basigi ekoi madu da pandam thamlaga convention se ekoi panthog doribani Manipur da lairiba lokpham sing kanana bagi damak changsilagli ba khongjangi sarukam oina Waiton mamang laikai chingare lokol kan balupna sinduna mifama mapangthokre mifama du da paliba sarkar asina lokpham kanana ba ordinance ama chalaina ba taksin ba assembly session asida lokpham kanana ba wafam puthokuna taksin ba amade Revenue Department ta land record kadai fawba marik chumna thidokrabage haibagi matangda achumba wafam thidokna ba Waiton mamang chingare lokol apun ba Khurai Ukrul road na taksilakle North East Dialogue Forum na sinduna awang khunau mamang lekai dalaiba training community hall da international humanitarian law amasung crime against humanity gi matangda khananaina ba mifam ama pangthukre Thoramasida High Court Manipur gi advocate L Sivananda Human Rights Alert ke Basanta Warepam MU Economic Department ke Assistant Professor Dr. Chinglen Meshnama masung Senior Journalist MOB Susargya ke Conflict Widow Forum Imphal West ke co-convener Gangarani na Apspagi Chaithengna mangon da thengna khiba wari liraduna mahaki mapuroiba ase Apspagi makhada hat khibani While Sangda Fazana while laba matungda maralgi matung ina cherak piba oiram labadi nungairam gadabani ek asina nupi kaya lukra ohen batan natana angang kaya lamja ohele haike Nongdam Tangkul Baptist Church ki office samangasi sangakre Thoramasida Deputy Speaker MK Preso Simre Parliamentary Secretary Victor Kaising MLA Yamthang Haukip Susarugya ke Victor Kaising na Prabhu Jisuna Malem da Khongdarakpada Miyam gi yaifana ba honaramba kaya adu aikoina ningsing bagaloina Miyam gi damak afaba thabak tawgadabani fongdoke Langthabal Kendra gi MLA Karam Shyamna Manipur da afaba thabak tawba si achoba singnaba amane Kendra da thadariba sarkar gi development program sing MLA singna pukjel sengna tawrabadi chawkhatkani
ngasi awang maibam laikai community hall amadi maibam laikai community hall sangabagi thoramda wafam asi phongdokhibani community hall sing asi MDS amasung MLA local area fundagi sabani maibam laikai community hall achobada pangthokhiba thoramda lok janasakti langthawal kendragi president agui panmai su sarugya khe MLA na makha taraduna hauji fawada kendra asigi maru oiba lambi tara tare semba loire community hall tara miyam da khusina kre mikhal da miyam da thajaba pikhiba wafam sing thabak oina pangthokna bahonare development program da politics tawwa pamde haikhe film forum gi ayaba yaudana kanagumba lanai mioi amadi organization amasung film company amatana film award pibagi thoram pangthokna ba khangalakle Eastern Digital na putokadaba Manipuri film o khamnugi yaifa thoni thoram kawa hudrom lekai da pangthokre thoram asida langthabal kendragi MLA oiramba o joy Axis Bank Imphal gi manager business sorarel hawijam SIRL Imphal is bobocha susarugya ke o gogona direction piba film asida abenau Universe Profulo Kumar Jitna chingba artist sing yaure All Travel Student Union Manipur na ngasitagi hauna National Highway anida matam kaktaba economic blockade chathakibadagi Imphal More lambida mal puba gari amata chanakhidre hare Hanna Imphal dagi More da changlakhiba gari sing More College manakta panduna leire hare Yaripok Tulihal Ground da MP Local Area Development Fund dagi nauna saba United Muslim Organization gi office building amasanga kre Thoramasida Imphal East ki adaksa ke Tombi Andro Kendragi Congress ki mirep oikiba Alhas Ahmad Ali Block Congress Committee Androgi President MD Arif Khan amasung organization asigi President MD Jalaluddin Susarugya ke Tombina organization asina thabak kaya paikhatuna lamdam adongi haugalakliba naharol sing amadi miyam tanaduna leibaki damak aphaba thabak kaya paikhat haningi Tulihal Ground ase pradhan amadi mahak masamak kaloinana semgat sagatpa khara haurabani makhata na hena fagatna ba ground gi akoibada drain chanana bagi pandam thamle Azad Higher Secondary School gi building fencing amadi sanitary latrine sanabasu thabak lokale hari Kimax Kimari Suba General Conference mifam amangasi pangtoktuna thang tagi bahai masing tambagi kanglon mipum tingna khanganaba masigi maru oiba sing mari lainaba authority sing da khanganduna darkar oiba policy program paikhatnaba taksin bahani yana kre ngasigi mifam na chahi ohungi oina thau punanaba mioi tarawum dina saba executive committee amasu sem kre maibam Suras Borobu President Ningombam Naubibu General Secretary oina khan kre Malemgi nupigi numit thauram chahi asidagi hauraga leptana pangthoklagani haina Kanglai Imalup Kilgi General Secretary Samjit Sabam Memcha Devi ngasi report leiba Lubasik office da pangthokpa pawmi singa unaba amada phongdokre mifam asida RK Sanahanbi Working President Urembam Chitra amadi Vice President Ibemnungsi Susarugya ke General Secretary Memchana Phongdokhibada nupi da chathariba miot minai sing hantanaba amade nupi singbu chawkhatpa amade tangdu leitana leiba ngamnanaba gi pandamda malemgi nupi gi numit thoram pangthoknanaba sem saba loire masida miyamna mapung phanbiu haike tawgadoriba akhoi kanglai mai lumna siliba program asi akhoi lamyan bo sanglenda ayuki pung tara tabada pangthok jagani masida akhoi lamdam masida leiba lamdam masigi mioi singa akhoi masida mateng pangpinaba mateng nizari aduga masai miyam pumna mangna masida akhoi saruk ya biu haina akhoi hajari AISF Manipur State Council gi mihut kangbu amana Delhi da leiduna Bharat ki Prime Minister amadi Union Home Minister da hojik Delhi da thogliba irangi matang da memorandum bisin kre Jerola sina awanong poki miyam ngak senana bagi damak anti-racism law semu Delhi wathokta chena ba miyo sing athuba matam da faduna akan bacherak piu anti-harassment cell lingduna helpline hangbiu haiba wafam sing taksin ke Delhi da lairiba Federation gi mi sing asina Manipur gi macha kaya unaduna makhoi gi yaifana ba thabak kaya paikhatna ba thawrang su tawre Amarom da February 13 da National Council na sinduna pangthokhiba All India Rally da su sarugya ke Hauzik tabaki pau lobiresi Hauzik tabaki pau lobisi Railway Recruitment Cell Northern Railway New Delhi gi tongan no from lisimanga satruk humdraga mapal logodori masaga sahi tra tretagi kunga manga fawugi manungda leiba mioi singna tarkas tharakpa yagani
Mahi ki thak yamdrabda class 10 pass togodabani application pisin bagi aroba matam awang po lamdam gi oina February ki tang kun ngamanga fawani CRPF ki ASI steno khara logodori masaga zahi tani pandagi kungani pan phabugi manungda leiba yamdrabada 10+2 pass toraba minute amada wahai maripu phubang ngamba miwai February ki tang kungani thoi phabugi manungda darakas tharakpa yagani masigi parika center na infada oigani hairi Matakta Pankreba Tabaki Pausing Asigi, Hen Akupa Marol, Babuparada Labor Job Center Degi, Kangba Yagani. Hauzikidi Tabaki Pau Pizaba, Matangasida, Loisere. Makataba Pauda, Handak Delhi da Kanglup Naiba Mawongda, Hantana Yengbagi Tawong Chatarakliba, Tawong Asigi Mayukta, Bangalore da, Bike Tobasingna released Cray. Brotherhood of Bulleters Motorcycling Consortium ki makhada chatkiba rally asida tongan ba bike club lanai myo yauna bike chamayang khairom na sarugya ke Manipur dagi city asida thabak tawba Bisorjit Rajkumar Rengo Pebam Biju ningthem chana chingba su sarugya ke city asigi tongan ba mafam singda chejai kayaisu chai ke Achumna Kauriba Economic Blockade asi Janata Dol United Youth Front Manipur State na Class 10 amasung 12 ki parikya yenglaga handokpina ba apil tawre Amarom da parikya chatpa amadi duty tawriba singi yenglaga hanagum thawpina na ba mari leinaba singi pukning chingsile hauzik sanabagi pau Ngasi sanabagi pauda mega marathon Athletics Association of Manipur gi miyeng makhada mapangal kanba Manipuri Nation sama semgat nabagi pandamda United People Front UPF Manipur na sinduna Nepal suba mega marathon Manipur 2014 ngasi pangtukre Manipur gi imlo nari bas state singdagi athlete mapal yauna tongan ba nupa masung nupi athlete lising ani supna marfutaret na sarukya khiba marathon ase sarang them manaubi khoiren thaba IPS na lamtha ke Nupagi open category da Thonawzam Sanjit Luwangna Mahaki Mangarak Suba Oina Ahanba position takre Ani Subada Oinam Sanaton Amasung Ahum Subada Loitongbam Ranjana take Nupigi open category da Sagol Sempre Milana Mahaki Taruk Suba winner Oina Ahanba Mana Ani Subada Laishram Chawbuchanu Ahum Subada M Minarasina take Ahanba Ani Suba Ahum Suba Taraba Athlete Singda Sel Oina Lupa Lising Tara Lising Taret Lising Manga Amadi certificate Sing Supike Mana matum yenthokpagi thoramda Additional Chief Engineer K Manoranjan UPF ki President BM Sahayaima amasung Athletics Association of Manipur ki President Leitan Them Ajit Susarugya K Manoranjan na Chanaroi Singna Masaga Chanaba discipline adu khangdoktuna maduda ahenba puning changba yamna maru oi Sanabagi organization Yaman Kiba asina Sarkar gi maikedagisu karambana asengbano kanana thabak tawri haiba khangbada awaba oi phongdoke All Manipur Polo Association na sinduna kuntra suba state level polo tournament team kunmari na saruk yaduna ngasidagi Imphal ge polo ground da hokre Haudopagi Thoramda MLA Y Irabot, Deputy GOC 57 Mountain Division ki Brigadier Anil Huda Amade, Nifumde Subasam Rifles ki Commander Colonel R.K. Singha Susarukya ke. Ngasi ahoba numit ki sanakibada Manipur Police Sports Club Sina Ibudau Thangjing Polo Club pu Panjil Manga ahumda maitiba pike. Manipur Police Sports Club ki T.S. Roman na Anil Subas Chakra Amade, ahum Subas Chakra da Panjil ahum chan ke. KS Divyas Amadi M Vivekanandana Ahanba Amadi Mari Subhachakrada Panjil Amam Chanke Ibudau Thangjingi Panjil Singh Adu AK Pendro Prakash Bandari Amadi CS Ajitna Ahanba Amadi Ahum Subhachakrada Panjil Amam Chanke Hayeng Ahanba Ground da X Fitness Polo Club Amadi Jingkai Hunba Polo Club B ga sanaragani Ani suba ground da Nongchupana Sagol Kangjailu B Amadi Nagamapal Youth Polo Club A ga sanaragani All Manipur Volleyball Association gi miyang makha da laima pokpam lamjing Maira Club na sinduna Club asigi ground da team kunithoina saruk yaduna chathariba ahanba intervillage volleyball tournament ke ngase sanakiba ahanba ground da YUC Sanjenbamna KYVA Khoijumanbu set ahum sinoda maitiba pike Ani suba ground ge sanakibada KYDC Kanchikulna Isokpu set ahum amada maitiba pikre
IMSU Hengangna Ahanba YSSU State Level Men's Open Trophy Gimapu Oikre. All Manipur Sepak Takraw Association gi biyeng makada Young Social Service Union Sagolban Nepra Menjor Lekai na sinduna Sagolban Nepra Menjor mamang Lekai Lampakta Thasiki Tang Tara Humdoida Tim Mapana Saruk Yaduna Chatarakiba Ahanba YSSU State Level Men's Open Trophy Cash Prize Sepak Takraw Championship na solution kre. Luisin bagi Tauramda Sagolban Kendragi Hana MLA Oiramba Case Local All Manipur Sepak Takraw Association gi President KS Dorendra Amadi Kaisamthong Kendragi MLA L Ibom Chasu Sarugya K Championship Asigi ngasi sanakiba aroiba matchta IMSUC Hengangna Manipur Police Sports Club Bibu Maitipapi K Dim Animagna set amam mai paklaba matungda deciding seta IMSUC Hengangna point tara taruk tara mangada Maitipapi duna winner oikibani Championship asida Manipur Police Sports Club C na Manipur Police Sports Club A bu Maitipapi duna ahum suba position takre. Best player gi manana IMSUC gi CS Kanal na lokre. Makok matang taraba team singda trophy amadi certificate ka loinana sel oina lupa lesing tara lesing taret amadi lesing manga ngasigi thoromapu singna kusinake. Laitonjam Youth and Student Club Nambol na Sinduna Mamang Thagi Tang Kuntradagi Team Taratar Una Sarukyaduna Nambol Laitonjam Mayalekai Ground da Chatarakiba First State Level 7S Side Open Football Tournament nga solution kre. Luisin bagi Tauramda MLA and Local Nambol Municipal Council Gate Chairperson I.S. Somorendro Vice Chairperson K.A. Sarachandra Amadi Nambol Police Station Gi OC L Premchand Susarugya K. Tournament asigi ngasi aroiba match ke sanakibada Drupu Charger B Nambol na LYSSC Laitonjambu Gol Manga Sinoda Maitipapi K. Makok matang taraba team singda trophy ka loinana sel oina lupa lesing kun lising tara kusinake. First District Junior Open Football Tournament ki final da ASAA atokpam amadi YFA tingtham ga thengnaragani. Tournament asigi ngasi sanakibada ASAA ting atokpam na SYDA atokpam bu goal taruk amada Maitipapi kre. Anisba semi-final match ke sanakibada YFA tingtham na TQC tenthabu goal manga marida Maitipapi duna final changkibani. Swami Man Singa Stadium da thasiki tang kundagi kulumdoi fawa pangthokadoriba kuntra manga suba National Master Athletics Championship da sarugyanaba Manipur Master Athletic Team Imphal thadokre. TS Birchandra Singh Football Academy Lions Club of Leimarol Imphal amadi Weaver Co-Ever Coaching India ga kusam naduna tafas phagi tabung kokta leiba ground da thasiki tangtara maridagi hogduna chatharakiba ahanba Ladies Spring Soccer Festival 2014 nga solution kre. Luisin bagi thoramatu da Manipur Legislative Assembly ga Speaker TS Lokeshwar amadi MLA Olukhoina thoromapu sing oina sarugya ke. Ngasi luisin ba nimita Tibetan Elven amadi Maniwood Nupi Elven gi team na exhibition match oina sanake. Match adu panjil ani da draw oiduna lusin ke. Maniwood Elven gi team da Tonthoi Abenau Bala Momoko Soma amadi Susmita na chingba actor sing sarugya ke. Exhibition da sarugya ke ba sanaroi sing da kudolpot piduna puning thawat ke. Loinana Lions Club of Leimarol Imphal gi President P. Memana exhibition match ase Nupi football masanabu miyam da hena pamanana ba amade chawat hanana ba pandam da pangthokpani phongduke. All Jiribam Sports Association na first under 14 boys Thangjam Babasana Singh Memorial Football Tournament ki mapoi kre. Lakhipur Football Academy Kasar Asamna Sinduna Thasiki Tangni Pandagi RL High School Playground da Chatarakiba first under 14 boys Thangjam Babasana Singh Memorial Football Tournament nga solution kre. Ngasi aroiba numit ki sanaki da All Jiribam Sports Association na Silser Football Academy bu goal anisino da Maitipapi ke. Makok matang taraba team singda trophy ga loinana sel oina lupa lesing nipan amade lesing manga thoromapu singna khusinake. Manipur Kang Association na Sinduna ani suba International Invitation Kang Tournament Bangladesh yauna laibak marina sarukiyaduna hayeng ayupung tara makhai tabada kumalampak ki kang sangda hauragani. Haldopagi tharamda Kaisamthong Kendragi MLA L Ibomcha Manipur Kang Association ki President M Jadumani Yas ki Commissioner RK Nimaina thoromapu oigani haire. Ahum Suba State Level Open Tennis Ball Cricket Tournament ki mapu All Amen Kaibungna oikre.
Kaibung Wangma Taba Social Development Organization Sinduna, Mamang Thagi Tang Tarani Toidagi, Tim Kunmarina Saruk Yaduna, Kaibung Wangma Taba Public Ground at Chatarakiba, Ahum Suba State Level Open Tennis Ball Cricket Tournament Naslution Cray. Luisin Bagi Tharamda, Laisang Tem Jila Parisat Member MD Abdul Latif, Kekman GP की प्रधान A सुबोन लेसांग थेम की GP की प्रधान TS शांति अमदे हैरो की प्रधान सिंह सुसरुग्या खे टूर्नामेंट असिकिंग असिसाना की बा अरोइब मैच ता ऑल अमेन कैबुंग नाइक राइडर्स पो रन हुमुद्रा तरेता नाकपिगनी मरफुद्रा तरेता माइथी बपीखे ऑल अमेन ना टॉस ngамदुना हाना बैटिंग तवदा ओवर तरा नेपाल का बॉल मरीदा विकेट लोइना तुरगा रन चाम यांखै लौखे Masigi Paukumda, Kaibung Naik Riders na over Taramapalga, ball Ahumda, wicket Loina Turaga, Ran Yankai Manga Kakloke. All Amengi, Sazana, man of the match Amade, man of the series Kimanaloke. Makomatang Taraba Tim Sing da Taromapu Sing na Manamatum Sing Piduna Pung Tawat K. Ngasini midang pung taruka minit yang kay mga rom chat pamatamda MPCCI gi Vice President Oiriba Sagol Sem Achobagi yumda sakang dabasing na hand grenade lang sinduna attack toromle. ISTV News na pangpapaw gi matung ina thawdo aduda misi mina yawkhide mataw karam na amade karam balup na pokai halambano haiba hauzik fawagi oina kang mangamdre. Thawdok thokibaga ikan Canada Manipur Police ki makok thongba official sing sangsinduna yengsinbaga loinana tiba humbagi thabak zataki hare. Hauzik ngasino magyang sa ipawda ICAR lampel pataki phangba pawgi matungina ngasi khwaidagi saba degree Celsius tara nipal dasmik taru khwaidagi ingbana degree Celsius tara nungsita yawba ising manil gi chang ayukta chada marfudra mathoi nungthildana chada humudra nongjugi chang 0.3 mm ne hauzere bada marui ba paw mukhana tongan ba lalolup ahungi kadar manga BSF ta khlai thadok tuna jangjakre Mahiroi lising kuni thoi chatruk humbudani thoi na hayengdagi haugadoriba council loba class 12 ki parikha thagadore amade Nepal Suba Mega Marathon Manipur gi nupa gida thonawjam sanjit luang nupi gida sagol sem premilana winner oikre ngasi goina di ISTV na pizza paw matang solution jare mieng tapiriba singbu amka hanna khurumjare